Ngasigi oiba latest update khara thamjage Committee on Tribal Unity Kotuna Kangpokpida yamna lebak masta tadaba phajadaba wangang sangang amadi makhoigi thawong singbu naga lup singna condemn torokli accident thokpada Meeoi ama Leikhidre anina aso open nakhre hairi security ki apunba combined team na Surachandpur district ta tharamba popi panbi sing yantatuna mangan khre Manipur Police 18 Assam Rifle Forest Department amadi Executive Magistrate ki apunba combined team na Okhun district ki Lungchong Maiphai Police Station manungsana leiba phali singsang parengda tharamba popular acres maudra amadi sang taragani thoi mai thadoktura mangan khre hairi OPSC bu thabada sanariba sing masak mami khangdoknaba FIR ama register tawkhre hairi Yum sabagi u khara puge yadabadagi kasom khulenda irang thokre khunja singna yum sabagi u pubada Assam Rifle tingbadagi thokibani hairi Sanapatigi liangmai khungi yum tara muk thugairable hairi koncha khunda kapagi video mate ama thoklibadu 2023 February adagi irangni menman tadana aikoi kangbuna siar pongtok tawrise tawbigano mina nungairoi haina arambai tengongi PRO Robin Mangang khorakpamna thamakli BJP की spokesperson सुरेश मयांगलममदा फजदबा वाही सिनदुना करेम कथाइरुबा नावरेम थोंग समूसंग अरेंबी डायरेक्टगी सही निपुरम सुरबी नुपी अमा तखतख्रे लेबाकी इरांग अमा लाकपगा स्कूल कॉलेज हॉस्पिटल हेक्ता थिंजिनबना कायदंगैदा चखतपा पुरकलोय असंग कासार रिलीफ केम्दा लुहोंगबा कुइद्रिबी मौ नहा अमा थौरी यालगा स्थिकिबासी मणिपुर अहानबा थौदोक नते मीकन Governor Ajay Kumar Balana ngasi Moreda satuna tongan-tonganba phurupsingi lusingbasinga unnabaga yunana Moreda leiriba border gate number 1 amadi ani yauna border pillar number 80 amadi 81 manak nangna khariba kamkhoi sambangi phibam hakthengna yengsinkhre hairi Assamgi Dibugada Thataragi angang amada ahanba oina HSM PB case thengnakhre hairi Bharat lengakna lan losinaba waroisin purakpak ngamjabadi yellow phurupsing ponsinaduna lanthengnabagi matam lakle sanazauba Koncha khun amadi leilon khunda public curfew thomkhre Isan Licypriya Manipurgi Damak Thabak Twjararoi mayam warobinu haikhre